Purgi apun bagi saktamu masih tan thugai na bahon bagal loinna tongan balangak ama simnaba dabi tawriba Kuki zo khulai paiba sinangarang ayuktagi hauna Bisnupur district ki manung senba naran sena maning lekai da landar khiwadu hojik fawba leptri hoi sumai ke ani bakta bom yauna akan mawngda khothonari ngarang ahing sunaran sena maning dagi sangsilaklaga leiba lengang khoiren tak amadi Kangatelgi mafam sinda Kuki khulai paiba sina bom siznaduna akan mawngda landar khibagi thawdokta khungakpa khunjani Shikhibaga loinna nipan Asok Apal Nangkre matungda haujisu lengang khulda akan mawngda khothonari ngarang numidang fawbada Kuki khulai paiba sina maikei ahumdagi landarakpagi akan mawngda thona khraba matung ngasi ayuk lengang khulgi area da akan mawngda khothonari ngasi nungthil pung anirom tarpa matamda Kuki khulai paiba sina naran senaman lekai da leiba second IRB gi post tamna lakhiba bom amadi IRB gi post adugi manakta taduna pokai Thawdok aduda IRB gi personnel ama khungakpa khunja ahum yauna Asok Apal Nangkre Sokle.Handuna sing adu Rajmedi city da laikana ba pukhatkre hairi pawasna hai ngasi khuthokna ba hobagi thawdok aduda Kuki singi maikaida myotere Shikhibaga loinna ahumna Asok Apal nangki haina mafam adu leiriba khunja singdagi phongba paw amana hairi adum oinamak chap chabadi khangmangamdri mafam adugi khunja singna phongdoropagi matung inadi Khunja singna binocular amadi drone sinaduna yengma matamda Kuki asi bahaksang tare taduna leiba amadi ahumna Asok Apal nangduna Kuki khunja singna puthokiba uba phangki hairi hauji khuthongna ba aduda second IRB amadi Manipur Police Command gi personnel sing yawri hairi Hojiki condition kumai tayige hojik ngarangi makha tarakpo oina hojik lengang da akan mamong da khuthoknari ado hojik ngahaki mamang da pung ani tarakpada da second IRB post manakta bom Kuki militant sina kapsel lakpada akhogi IRB second battalion ge IRB personnel amaga khoigi khungakpa volunteer aniga Asok Apal nangdana hojik Rajmedi city da pukhat khare hojik haiba akogi second ARB post na rajana gi manakta leiba post ni ko mani haiba post gi manak aise maga kyam naknaba jaga da Kuki sing ka pa bom do taraga pokhai gi ne tai masi hojik moina chingthaktagi kap tharakpani hojik tawriba potse aduge post tugi second IRB battalion post tugi manak anakpadani moina thadareje pura moi aikhogi khanbadadi hojik moina tawriba bom do je IRB post tamna kapakpa male adu aikhogi leibak phabana haigadra du post manungdadi taramde manungda taramta te Asok Apal adu kematik asina misi mina yoronggadubni adubu khogi thodokpa isona Sanjibadagi adugumadi thudokpa tahodre hauji akan mamongda bom kapa matungda akan mamongda khut thoknaba khut kana thoknari akan mamongda ngasi oina hojik leiba lengang ge yada lei posta ngasi nungthil pungani ta matamda aikoi Kuki militant sina kapsalakiba bom ma second IRB post ma ga taraga pokhai moi ahum soi haiba ko IRB personnel ama khulngak bu khunja ani ma garona ahum soi ko soi ahum sinatana atopa ahenba Asok Apal amata paw leite ko leite adubu hojik akan ma khut thoknarasu moina khitang haidi moina singthakta leibagi khogi somdagi khogi state force adagi second battalion IRB changchinba ngamdaba hojikse moina khut thokna famda second IRB gi personnel sing adagi commando gi personnel sing khunja sing punna changchin minnaba aduda aikhoina changchin bangam sina moina mathakki sing oibanina aikhoina lok to lansinbado khara waba ngasi oina thokise pung kya dagi hogibno ayuki ayuk ngarangi makha tarakpa oina ayuk leptabi hayare ayuk anganbadagi sunglep leptare leptriba adu atai central paramilitary force sing di sangakpa leibra moi adugumadi hojik changakpa leitre hojik thudokpa moi adugumadi changakpa phibam leitre adu kumai tongnari maikai dongi miyamdi maikai asomgi miyam sing hojik laiba mayam lam ararakpadagi laiba imai ben singna laaga hojik kanna akan mamongda lambi sorokta hojik arakpa hojik check nung tawdana adagi khundagi hojik lan ngakpa ichil naw singi seba sibi tawba chai sing thongdana tawra hojik kanna hojik laiba state force sing chakcha daba yauri chai sing cha daba hojik moi naran sinai community honda chak sing thongaga moi mayam laiba imai ben lam ararakpa chakcha daba mayam hojik manto community honda mayam adagi tongan ba ko taba pawda confirm oi boidaba khut thokriba sing asigi magta Kuki singi maikai so asena yawe ho pawtai adu anakpada leibana kai hena kamai taba lei akhona tajabade hojik Kuki militant
ꯇꯔꯦꯠ ꯁꯤꯔꯦ ꯑꯗꯨꯒ ꯑꯍꯨꯝ ꯁꯣꯛꯑꯦꯅꯗꯤ ꯑꯩꯈꯣꯏ ꯀꯟꯐꯥꯔꯝ ꯑꯗꯨꯃꯥꯏꯅ ꯇꯥꯖꯩ ꯑꯩꯈꯣꯏꯅꯁꯨ ꯇꯥꯖꯕ ꯀꯟꯐꯥꯔꯝ ꯃꯇꯝꯗ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯁꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯄꯨꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯈꯨꯟꯖꯥꯁꯤꯡꯒꯤ ꯀꯥꯡꯕꯨꯅ ꯎꯕ ꯐꯪꯉꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯈꯛꯇꯤ ꯇꯥꯕ ꯂꯩꯌꯦꯕꯀோ ꯑꯥꯎ ꯀꯃꯥꯏꯅ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯃꯣꯏ ꯃꯤ ꯇꯔꯦꯠ ꯁꯤꯔꯦꯁꯦ ꯀꯃꯥꯏꯅ ꯂꯧꯕ ꯌꯥꯒꯦ ꯃꯁꯤ ꯃꯣꯏ ꯇꯔꯦꯠ ꯁꯤꯔꯦꯁꯦ ꯑꯩꯈꯣꯏꯔꯣꯝꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯕꯔꯅꯤꯀꯨꯂꯔ ꯈꯨꯠꯂꯥꯏꯁꯤꯡꯅ ꯌꯦꯡꯕ ꯑꯗꯩ ꯗ꯭ꯔꯣꯟ ꯅꯨꯡ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯑꯁꯤꯕ ꯇꯔꯦꯠ ꯄꯨꯊꯣꯛ ꯇꯥꯔ ꯂꯩꯕ ꯑꯗꯩ ꯑꯁꯣꯛꯄ ꯃꯣꯏ ꯑꯍꯨꯝ ꯍꯨꯟꯇꯣꯛꯈꯤꯕ ꯂꯣꯏꯅ ꯑꯩꯈꯣꯏꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯗ꯭ꯔꯣꯟ ꯅꯨꯡꯗꯒꯤ ꯎꯕ ꯐꯪꯕ ꯃꯣꯏꯒꯤ ꯑꯁꯤꯕꯁꯦ ꯄꯨꯔꯥ ꯍꯣꯏ ꯍꯣꯏ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯂꯧꯅꯕ ꯍꯣꯠꯅꯒꯦ ꯍꯣꯏ ꯃꯈꯥ ꯇꯥꯅꯁꯨ ꯄꯥꯎ ꯄꯤꯕꯤꯔꯛꯅꯕ ꯊꯧꯔꯥꯡ ꯄꯤꯖꯔꯛꯀꯦ ꯍꯣꯏ ꯊꯦꯡꯛ ꯌꯨ